ꯆꯩꯔꯥꯎꯕ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯕꯨ ꯌꯨꯝ ꯌꯨꯝꯗ ꯂꯥꯠꯅꯔꯤꯕ ꯀꯪꯂꯩꯁꯥ ꯄꯨꯝꯅꯃꯛꯀꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯅꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯂꯥꯏꯅꯤꯡ ꯑꯁꯤꯒꯤ ꯊꯧꯔꯝ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯀꯨꯝꯖꯥ ꯑꯃꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯀꯨꯝꯖꯤꯟꯃꯛꯇꯗ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯒꯤ ꯂꯥꯏꯊꯧꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯅꯤ꯫ ꯊꯧꯔꯝ ꯑꯁꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯥꯏꯗꯅ ꯆꯠꯊꯔꯤ꯫ ꯆꯩꯔꯥꯎꯕꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯇꯤ ꯑꯔꯤꯕ ꯀꯨꯝꯖꯥ ꯇꯦꯛꯈ꯭ꯔꯦ, ꯑꯅꯧꯕ ꯅꯣꯡꯖꯥ ꯑꯃ ꯑꯃꯨꯛ ꯂꯥꯛꯂꯦ, ꯁꯖꯤꯕꯨ ꯂꯥꯛꯌꯦꯟ ꯇꯥꯏꯔꯦ ꯍꯥꯏꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯅꯥ ꯃꯔꯤꯒꯤ ꯂꯩꯀꯥꯏ ꯂꯥꯛꯄ ꯅꯨꯄꯥ ꯃꯔꯤꯅ ꯃꯥꯒꯤ ꯄꯅꯥꯒꯤ ꯐꯤ ꯃꯆꯨ ꯁꯦꯠꯇꯨꯅ ꯈꯣꯛꯋꯥ ꯆꯩꯒꯤ ꯃꯇꯣꯟꯗ ꯁꯔꯤꯛ ꯑꯃ ꯌꯥꯜꯂꯒ ꯁꯒꯣꯜ ꯑꯃ ꯇꯣꯡꯂꯒ ꯃꯥꯒꯤ ꯄꯅꯥ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯆꯠꯇꯨꯅ ꯄꯥꯎꯖꯦꯜ ꯑꯣꯏꯅ ꯑꯁꯨꯝꯅ ꯂꯥꯎꯒꯅꯤ: ꯇꯥꯎ ꯇꯥꯎ ꯇꯥꯎ, ꯂꯩꯕꯥꯛ ꯃꯆꯥꯁꯥ, ꯉꯁꯤ ꯃꯈꯩꯗꯤ ꯆꯍꯤ ꯂꯣꯏꯔꯦ, ꯍꯌꯦꯡꯗꯒꯤꯗꯤ ꯆꯍꯤ ꯀꯨꯝꯖꯥ ꯑꯅꯧꯕ ꯑꯃ ꯑꯃꯨꯛ ꯍꯧꯔꯒꯅꯤ, ꯇꯥꯗꯕ ꯇꯥꯔꯣ, ꯈꯪꯗꯕ ꯈꯪꯂꯣ, ꯃꯩꯗꯤꯡꯉꯨ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ꯫ ꯑꯁꯨꯝꯅ ꯆꯩ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯄꯅꯥ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯂꯥꯎꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯆꯩꯔꯥꯎꯕ ꯀꯧꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯠꯅꯔꯝꯕꯗꯒꯤ ꯄꯥꯈꯪꯕ ꯅꯤꯡꯊꯧꯔꯣꯜ ꯃꯩꯗꯤꯡꯉꯨ ꯀꯤꯌꯥꯝꯕ ꯅꯤꯡꯊꯧꯅ ꯅꯤꯡꯊꯧ ꯑꯣꯏꯕꯗꯒꯤ ꯆꯩꯔꯥꯎꯕꯒꯤ ꯑꯅꯧꯕ ꯃꯁꯛ ꯃꯑꯣꯡ ꯑꯃꯗ ꯍꯣꯡꯂꯛꯈꯤ꯫ ꯃꯗꯨꯗꯤ ꯄꯅꯥ ꯃꯔꯤꯗ ꯂꯩꯀꯥꯏ ꯂꯥꯛꯄ ꯅꯨꯄꯥ ꯃꯔꯤꯅ ꯈꯣꯛꯋꯥ ꯆꯩꯒꯤ ꯃꯇꯣꯟꯗ ꯁꯔꯤꯛ ꯑꯃ ꯌꯥꯜꯂꯒ ꯆꯩ ꯄꯥꯏꯗꯨꯅ ꯁꯔꯤꯛ ꯖꯤꯡ ꯖꯤꯡ ꯈꯤꯡꯂꯒ ꯑꯁꯨꯝꯅ ꯂꯥꯎꯔꯒ ꯆꯠꯂꯝꯕ ꯑꯗꯨ ꯇꯣꯛꯂꯒ ꯅꯨꯄꯥ ꯑꯃꯈꯛꯅ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯈꯨꯔꯨꯝꯂꯒ ꯅꯨꯄꯥ ꯃꯔꯤꯅ ꯄꯨꯔꯝꯕ ꯊꯧꯔꯝ ꯑꯗꯨ ꯂꯥꯏꯔꯣꯟ ꯑꯣꯏꯅ ꯍꯥꯏꯔꯒ ꯑꯅꯧꯕ ꯀꯨꯝꯖꯥ ꯂꯥꯛꯀꯗꯕꯁꯤꯗꯤ ꯅꯤꯡꯊꯧꯒꯤ, ꯂꯩꯕꯥꯛꯀꯤ, ꯂꯩꯃꯒꯤ ꯑꯐ ꯐꯠꯇ, ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯅꯗꯥꯏꯔꯦꯟ ꯑꯩꯅ ꯄꯨꯖꯔꯒꯦ ꯍꯥꯏꯅ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯄꯨꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯗꯨꯅ ꯆꯩ ꯄꯥꯏꯕ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯆꯩꯊꯥꯕ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ꯫ ꯀꯨꯝ ꯑꯗꯨꯗ ꯏꯍꯥꯟ ꯍꯥꯟꯅ ꯆꯩ ꯊꯥꯕ ꯍꯧꯗꯣꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯍꯤꯌꯥꯡꯂꯣꯏ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ꯫ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯀꯤ ꯃꯥꯡꯑꯣꯏꯅꯅ ꯌꯨꯝ ꯌꯨꯝꯗ ꯀꯔꯤ ꯇꯧꯒꯅꯤ? ꯌꯨꯝ ꯀꯩ ꯁꯦꯡꯗꯣꯛꯄ, ꯍꯤꯡꯈꯣꯜ ꯁꯝꯕꯟ ꯁꯦꯡꯗꯣꯛꯄ, ꯐꯤꯔꯣꯜ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯄ, ꯆꯥꯛꯈꯨꯝꯒꯤ ꯀꯣꯟ ꯂꯤꯛ ꯐꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯀꯅꯤ꯫ ꯑꯗꯨꯒ ꯂꯥꯏꯒꯤ ꯂꯥꯏꯔꯨꯛꯕꯥꯛꯅꯆꯤꯡꯕ ꯁꯦꯡꯗꯣꯛꯄꯗꯤ ꯆꯩꯔꯥꯎꯕꯒꯤ ꯑꯌꯨꯛꯇ ꯇꯧꯒꯅꯤ꯫ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯗ ꯆꯩꯔꯥꯎꯕ ꯍꯥꯏꯕꯁꯦ ꯂꯨ ꯍꯦꯟꯕ ꯁꯤꯠꯇꯣꯛ ꯆꯥꯝꯊꯣꯛꯄꯒꯤ ꯄꯨꯟꯁꯤꯔꯣꯟ ꯑꯅꯧꯕ, ꯑꯍꯣꯡꯕ ꯍꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯀꯠꯀꯗꯕ ꯊꯧꯅꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯗꯤ ꯂꯐꯣꯏ ꯂꯐꯥꯡ, ꯀ꯭ꯋꯥ ꯃꯅꯥ, ꯆꯨ, ꯑꯀꯪ ꯁꯦꯟ, ꯍꯩꯖꯤꯡ ꯈꯔꯥꯏ ꯑꯊꯦꯟꯄꯣꯠ ꯑꯃ, ꯆꯦꯡ ꯎꯇꯣꯡ, ꯊꯨꯝ ꯀꯥꯡꯒꯨꯞ ꯑꯃ, ꯂꯥꯡꯊ꯭ꯔꯩ, ꯂꯩꯔꯤ, ꯀꯨꯁꯨꯝꯂꯩ, ꯅꯋꯥ ꯀꯣꯝꯕꯤꯔꯩ, ꯁꯤꯡ, ꯈꯣꯏꯔꯨ ꯊꯥꯎꯃꯩ, ꯍꯩꯔꯝ ꯇꯔꯦꯠ ꯂꯩꯔꯝ ꯇꯔꯦꯠ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯐꯪꯗꯕ ꯌꯥꯎꯔꯒꯁꯨ ꯍꯩꯔꯝ ꯑꯍꯨꯝ ꯂꯩꯔꯝ ꯑꯍꯨꯝ ꯀꯠꯅꯤꯡꯂꯤꯕ ꯄꯣꯠꯇꯣ ꯑꯍꯨꯝꯕꯨ ꯁꯨꯍꯜꯂꯕꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯊꯧꯗ ꯀꯠꯂꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯐꯖꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯊꯣꯡꯂꯕ ꯃꯇꯨꯡ ꯆꯥꯛ ꯏꯁꯤꯡ ꯑꯁꯤ ꯆꯥꯛꯂꯨꯛ ꯑꯍꯨꯝ ꯁꯦꯝꯂꯒ ꯊꯣꯡꯒꯥꯟꯒꯤ ꯋꯥꯡꯃꯗ ꯁꯦꯝꯂꯤꯕ ꯆꯥꯛꯂꯨꯛ ꯑꯍꯨꯝ ꯑꯗꯨ ꯀꯠꯊꯣꯛꯀꯅꯤ꯫ ꯇꯉꯥꯏ ꯐꯗꯅ ꯆꯥꯛꯂꯨꯛ ꯑꯍꯨꯝ ꯑꯗꯨ ꯁꯨꯗ꯭ꯔꯒꯁꯨ ꯆꯥꯛꯂꯨꯛ ꯑꯃꯗ ꯆꯥꯛꯂꯨꯛ ꯑꯍꯨꯝ ꯈꯥꯏꯗꯣꯛꯂꯒ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡ ꯑꯗꯨ ꯑꯍꯨꯝ ꯑꯍꯨꯝ ꯁꯨꯍꯜꯂꯒ ꯀꯠꯄꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯂꯥꯏꯒꯤ ꯀꯠꯇ꯭ꯔꯤꯕ ꯐꯥꯎꯕ, ꯊꯥꯗꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯆꯤꯟꯗꯝꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯅ ꯊꯥꯔꯤꯕ ꯆꯥꯛꯂꯨꯛ ꯑꯍꯨꯝ ꯑꯁꯤꯕꯨ ꯐꯪꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯏꯔꯝ ꯃꯥꯏꯕ ꯇꯨꯃꯥꯕ, ꯑꯅꯤꯁꯨꯕꯗ ꯏꯔꯝ ꯁꯦꯝꯕ ꯇꯨꯁꯦꯝꯕ ꯑꯃꯗꯤ ꯑꯍꯨꯝꯁꯨꯕꯗ ꯀꯨꯝ ꯁꯅꯥ ꯀꯨꯝꯂꯤꯛꯂꯥꯏ ꯑꯁꯤꯅꯤ꯫ ꯂꯨꯛ ꯑꯍꯨꯝ ꯑꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯈꯨꯜꯂꯤꯕ ꯂꯥꯏꯗꯤ ꯑꯍꯥꯟꯕꯗ ꯍꯅꯨ ꯀꯣꯛꯆꯥꯎ, ꯑꯅꯤꯁꯨꯕꯗ ꯍꯅꯨ ꯂꯨꯈꯥꯝ, ꯑꯍꯨꯝꯁꯨꯕꯗ ꯈꯨꯟꯕ ꯍꯟꯕ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯁꯣꯟ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯍꯥꯏꯒꯗꯕ ꯂꯥꯏꯁꯣꯟꯗꯤ ꯂꯃꯥꯕ ꯇꯨꯃꯥꯕ, ꯂꯝꯁꯦꯟꯕ ꯇꯨꯁꯦꯟꯕ, ꯍꯅꯨ ꯀꯣꯛꯆꯥꯎ, ꯍꯅꯨ ꯂꯨꯈꯨꯝ, ꯂꯥꯏꯄꯨꯡꯊꯧ 9, ꯂꯥꯏ ꯅꯨꯔꯥ 3, ꯎꯃꯪ ꯂꯥꯏ ꯁꯔꯣꯏ ꯉꯥꯔꯣꯏ 64ꯗ ꯉꯁꯤꯒꯤ ꯀꯨꯝꯁꯤꯡ ꯀꯨꯝ ꯑꯁꯤꯒꯤ ꯅꯅꯥꯏ ꯑꯩꯅ ꯀꯠꯆꯔꯤꯕ ꯆꯦꯠꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯌꯨ, ꯀꯨꯝꯁꯤ ꯀꯨꯝ ꯑꯁꯤꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯅꯥ ꯑꯌꯦꯛꯄ, ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝ ꯑꯁꯦ ꯂꯥꯏꯅꯤꯡꯊꯧꯅ ꯀꯣꯛꯄꯤꯔꯝꯃꯨ, ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏꯅ ꯅꯤꯡꯖꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯣꯏꯔꯝꯂꯕ ꯃꯇꯨꯡ ꯄꯨꯊꯣꯔꯛꯂꯤꯕ ꯊꯥꯡꯒꯣꯟ ꯑꯁꯤꯅ ꯂꯣꯡꯅ ꯃꯃꯥꯏ ꯑꯗꯨ ꯍꯛꯆꯥꯡꯒ ꯑꯣꯟꯅ ꯇꯩꯅꯅ ꯊꯝꯃꯒ ꯍꯛꯆꯥꯡꯂꯣꯝꯗꯒꯤ ꯂꯩ 8 ꯆꯤꯡꯉꯒ ꯑꯃꯨꯛ ꯊꯥꯡ ꯑꯗꯨ ꯏꯁꯥꯔꯣꯝꯗ ꯄꯨꯁꯤꯜꯂꯛꯂꯒ ꯐꯩꯅ ꯂꯩ 8 ꯑꯗꯨꯕꯨ ꯀꯛꯀꯗꯕꯅꯤ꯫
ꯑꯗꯨꯒ ꯑꯁꯤ ꯊꯣꯡ ꯊꯤꯡꯉꯕꯅꯤ, ꯑꯆꯪ ꯊꯣꯡ ꯍꯥꯡꯉꯕꯅꯤ ꯍꯥꯏꯅ ꯊꯧꯅꯤꯒꯗꯕꯅꯤ꯫ ꯆꯩꯔꯥꯎꯕꯒꯤ ꯊꯧꯔꯝ ꯇꯧꯕꯗ ꯑꯊꯦꯟ ꯄꯣꯠ ꯀꯠꯄ, ꯂꯩꯍꯨꯟ ꯇꯝꯕ, ꯂꯨꯛꯂꯦꯟ ꯊꯥꯕ, ꯐꯤꯔꯣꯟ ꯐꯤꯉꯝ ꯍꯣꯡꯕ, ꯃꯩꯔꯥ ꯀꯠꯄ ꯄꯨꯝꯅꯃꯛ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯉꯥꯅꯤꯒꯤ ꯄꯨꯡꯐꯝ ꯑꯁꯦꯡꯕ ꯂꯧꯍꯧꯕ ꯉꯝꯂꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯍꯩ ꯆꯥꯎꯏ꯫ ꯀꯔꯤꯒꯨꯝꯕ ꯄꯨꯡ 9 ꯐꯥꯎꯕꯗ ꯅꯪꯍꯧꯗ꯭ꯔꯕꯗꯤ ꯅꯨꯃꯤꯠ ꯌꯨꯡꯗ꯭ꯔꯤꯉꯩ, ꯂꯨꯋꯥꯡ ꯁꯤꯗꯕꯒꯤ ꯃꯄꯨꯡꯌꯥꯏ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯧꯍꯧꯕ ꯌꯥꯏ꯫ ꯍꯦꯟꯗꯣꯛꯈ꯭ꯔꯕꯗꯤ ꯀꯌꯥ ꯄꯥꯡꯒꯟꯗꯦ꯫ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯏꯕꯥꯎ ꯇꯥꯕ, ꯂꯥꯏꯍꯧ ꯊꯠꯄꯅꯆꯤꯡꯕ ꯌꯥꯎꯗꯨꯅ ꯀꯠꯄ ꯇꯧꯔꯕꯗꯤ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯇꯧꯒꯅꯤ꯫ ꯂꯥꯏꯊꯧ ꯇꯧꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕ ꯂꯩꯇ꯭ꯔꯒꯗꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅ ꯇꯧꯒꯅꯤ꯫ ꯇꯧꯕꯗꯕꯨ ꯂꯥꯏꯃꯤꯟ ꯐꯪꯗ꯭ꯔꯤꯕ ꯅꯨꯄꯤꯗꯤ ꯂꯥꯏꯊꯧ ꯑꯁꯤ ꯇꯧꯕꯒꯤ ꯀꯥꯡꯂꯣꯟ ꯈꯪꯂꯕꯁꯨ ꯇꯧꯕ ꯌꯥꯗꯦ꯫ ꯆꯍꯤ ꯑꯃꯒꯤ ꯑꯍꯧꯕ ꯅꯨꯃꯤꯠꯇ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯈꯨꯔꯨꯝꯖꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡ ꯈꯠꯅ ꯆꯩꯅꯕ, ꯃꯔꯝ ꯂꯩꯇꯅ ꯌꯥꯍꯧ ꯊꯦꯡꯕ, ꯃꯊꯧ ꯂꯩꯊꯣꯛꯄ, ꯐꯤꯔꯣꯟ ꯑꯃꯣꯠꯄ ꯁꯦꯠꯄ, ꯏꯔꯨ ꯂꯨꯖꯗꯕ, ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯕ, ꯑꯀꯥꯝꯄꯦꯠ ꯉꯥꯡ ꯁꯛꯄ, ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯈꯠꯅ ꯆꯩꯅꯕ, ꯐꯠꯇꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯇꯧꯕ ꯐꯠꯇꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯂꯥꯏꯅꯤꯡꯊꯧꯕꯨ ꯁꯥꯒꯣꯟꯅꯅ ꯊꯝꯒꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯥꯏ ꯅꯤꯡꯕ ꯑꯁꯤ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯂꯥꯏ ꯅꯤꯡꯖꯕꯒꯤ ꯃꯍꯩꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫